ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯄ꯭ꯂꯦꯠꯐꯣꯝ ꯑꯃ ꯑꯣꯏꯔꯤꯕ ꯐꯦꯁꯕꯨꯛꯇ ꯊꯥꯒꯠꯅꯔꯛꯄ ꯏ ꯄꯥꯎ ꯈꯔ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯔꯤ ꯑꯥꯏꯒ꯭ꯂꯥꯝ ꯃꯅꯤꯄꯨꯔ ꯀꯟꯇꯦꯁ 2026ꯇ ꯏꯃꯥꯂꯣꯟꯗ ꯄꯥꯎꯈꯨꯝ ꯄꯤꯈꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯃꯕꯨ ꯖꯖꯅ ꯗꯤꯁꯀ꯭ꯋꯥꯂꯤꯐꯥꯏ ꯑꯣꯏꯍꯟꯕꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯚꯥꯏꯔꯦꯜ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯊꯧꯔꯝ ꯑꯗꯨꯕꯨ ꯁꯤꯟꯈꯤꯕ ꯑꯣꯔꯒꯅꯥꯏꯖꯔꯒ ꯗꯦꯁꯥꯝ ꯑꯃꯗꯤ ꯃꯤꯂꯥꯜꯒ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯀꯜ ꯇꯥꯃꯤꯟꯅꯈ꯭ꯔꯦ ꯂꯣꯏꯅꯅ ꯃꯇꯨꯡ ꯇꯥꯔꯛꯄ ꯊꯧꯔꯝꯁꯤꯡꯗ ꯍꯟꯗꯛꯀꯤ ꯑꯗꯨꯒꯨꯝꯅ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯍꯜꯂꯔꯣꯏ ꯍꯥꯏꯕꯒꯤ ꯆꯞ ꯆꯥꯕ ꯋꯥꯐꯝꯁꯨ ꯁꯤꯜꯂꯤ ꯂꯥꯡꯂꯤꯕꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯈ꯭ꯔꯦ ꯍꯥꯏꯔꯤ ꯁꯤꯅꯥꯀꯩꯊꯦꯜꯗ ꯀꯨꯀꯤꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯊꯔꯛꯈ꯭ꯔꯦ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟꯅ ꯂꯨꯆꯤꯡꯕ MLAꯁꯤꯡ ꯌꯥꯎꯕ ꯇꯤꯝ ꯑꯃꯅ ꯖꯤꯔꯤꯕꯥꯝꯗ ꯆꯠꯈꯤꯕꯒ ꯃꯇꯝ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯤꯇꯥꯟ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯟꯕ ꯁꯤꯅꯥꯀꯩꯊꯦꯜ ꯚꯤꯂꯦꯖ ꯇꯝꯅ ꯅꯣꯡꯃꯩ ꯔꯥꯎꯟ ꯀꯌꯥ ꯀꯥꯞꯊꯣꯔꯛꯈ꯭ꯔꯦ ꯍꯥꯏꯔꯤ ꯄꯥꯎ ꯑꯁꯤꯅ ꯍꯥꯏ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 7 ꯔꯣꯝ ꯇꯥꯕ ꯃꯇꯝꯗ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯂꯩꯕ ꯆꯤꯡꯊꯛꯇꯒꯤ ꯈꯨꯜ ꯑꯗꯨ ꯇꯝꯅ ꯅꯣꯡꯃꯩ ꯔꯥꯎꯟ 10 ꯍꯦꯟꯅ ꯀꯥꯞꯂꯛꯈꯤꯕꯅꯤ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯈꯨꯜ ꯉꯥꯛꯂꯤꯕ ꯇꯥꯡꯈꯨꯜ ꯚꯣꯂꯟꯇꯤꯌꯔꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈꯨꯠ ꯍꯟꯈꯤꯕ ꯂꯩꯇꯦ ꯑꯃꯗꯤ ꯁꯤꯅꯥꯀꯩꯊꯦꯜ ꯃꯅꯥꯛꯇ ꯂꯩꯕ ꯁꯦꯀꯨꯔꯤꯇꯤꯁꯤꯡꯅꯁꯨ ꯅꯣꯡꯃꯩ ꯀꯥꯞꯈꯤꯕ ꯂꯩꯇꯦ ꯍꯥꯏꯔꯤ ꯅꯣꯡꯃꯩ ꯀꯥꯞꯂꯛꯄ ꯑꯗꯨꯗ ꯈꯨꯟꯖꯥꯁꯤꯡꯗꯤ ꯃꯤꯄꯥꯏ ꯍꯟꯈꯤ ꯑꯗꯨꯕꯨ ꯅꯣꯡꯃꯩ ꯀꯥꯞꯂꯛꯄꯒꯤ ꯊꯧꯑꯣꯡ ꯑꯗꯨꯗ ꯑꯁꯣꯛ ꯑꯄꯟꯗꯤ ꯌꯥꯎꯈꯤꯕ ꯂꯩꯇꯦ ꯍꯥꯏꯔꯤ ꯃꯅꯤꯄꯨꯔꯗꯒꯤ ꯅꯨꯄꯤ ꯑꯅꯤ ꯑꯁꯥꯝꯗ ꯂꯨꯄꯥ ꯀ꯭ꯔꯣꯔ 1.5ꯀꯤ ꯗ꯭ꯔꯒꯀ ꯀꯣꯟꯅꯅ ꯐꯥꯔꯦ ꯑꯁꯥꯝ ꯄꯨꯂꯤꯁꯅ ꯗ꯭ꯔꯒꯀꯤ ꯃꯥꯌꯣꯛꯇ ꯆꯠꯊꯕ ꯖꯣꯏꯟꯠ ꯑꯣꯄꯔꯦꯁꯟ ꯑꯃꯗ ꯉꯁꯤ ꯀꯥꯃꯔꯨꯞ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯃꯤꯟꯒꯥꯎꯟꯗꯒꯤ ꯃꯅꯤꯄꯨꯔꯗꯒꯤ ꯗ꯭ꯔꯒ ꯂꯥꯂꯣꯟꯕ ꯅꯨꯄꯤ ꯑꯅꯤ ꯂꯨꯄꯥ ꯀ꯭ꯔꯣꯔ 1.5ꯀꯤ ꯗ꯭ꯔꯒꯀ ꯀꯣꯟꯅꯅ ꯐꯥꯔꯦ ꯍꯥꯏꯔꯤ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤꯕꯅ ꯏꯟꯇꯦꯂꯤꯖꯦꯟꯁꯀꯤ ꯑꯈꯟꯅꯕ ꯄꯥꯎ ꯑꯃ ꯐꯪꯕꯗꯒꯤ ꯁ꯭ꯄꯦꯁꯤꯌꯦꯜ ꯇꯥꯁꯛ ꯐꯣꯔꯁ ꯑꯃꯁꯨꯡ ꯀꯥꯃꯔꯨꯞ ꯄꯨꯂꯤꯁꯀꯤ ꯑꯄꯨꯟꯕ ꯖꯣꯏꯟꯠ ꯇꯤꯝ ꯑꯃꯅ ꯑꯃꯤꯟꯒꯥꯎꯟꯗꯒꯤ ꯐꯥꯒꯠꯈꯤꯕꯅꯤ ꯗ꯭ꯔꯒ ꯂꯥꯂꯣꯟꯕ ꯅꯨꯄꯤ ꯑꯅꯤ ꯑꯗꯨꯅ ꯂꯣꯀꯦꯜꯒꯤ ꯗ꯭ꯔꯒ ꯂꯥꯂꯣꯟꯕ ꯑꯃꯗ ꯗ꯭ꯔꯒ ꯀꯟꯁꯥꯏꯟꯃꯦꯟꯠꯁꯤꯡ ꯑꯗꯨ ꯄꯤꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯈꯤꯕꯅꯤ ꯐꯥꯔꯕ ꯅꯨꯄꯤ ꯑꯅꯤ ꯑꯗꯨꯗꯤ ꯀꯣꯟꯊꯥ ꯏꯉꯥꯂꯥꯜ ꯆꯍꯤ 38 ꯑꯃꯁꯨꯡ ꯃꯖꯥꯇꯥꯖ ꯕꯦꯒꯝ ꯆꯍꯤ 39ꯅꯤ ꯍꯥꯏꯔꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯀꯛꯆꯤꯡ ꯑꯦꯔꯤꯌꯥꯗꯒꯤꯅꯤ ꯄꯨꯂꯤꯁꯅ ꯂꯣꯀꯦꯜ ꯗ꯭ꯔꯒ ꯌꯣꯟꯕ ꯁꯥꯍꯤꯜ ꯈꯥꯟ ꯀꯧꯕ ꯔꯪꯒꯤꯌꯥ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯈꯅꯤꯒꯥꯗꯒꯤ ꯃꯤꯑꯣꯏ ꯑꯃꯁꯨ ꯐꯥꯔꯦ ꯍꯥꯏꯔꯤ ꯑꯣꯄꯔꯦꯁꯟ ꯑꯗꯨꯗ ꯄꯨꯂꯤꯁꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯣꯀꯦꯁ 19ꯗ ꯍꯥꯞꯂꯒ ꯄꯨꯔꯛꯈꯤꯕ ꯍꯦꯔꯣꯏꯟ ꯒ꯭ꯔꯥꯝ 132 ꯐꯥꯔꯦ ꯐꯥꯔꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯃꯥꯔꯀꯦꯠꯇ ꯂꯨꯄꯥ ꯀ꯭ꯔꯣꯔ 1.5ꯀꯤ ꯚꯦꯂꯨ ꯑꯣꯏꯒꯅꯤ ꯄꯨꯂꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯥ ꯇꯥꯅ ꯗ꯭ꯔꯒ ꯁꯄ꯭ꯂꯥꯏ ꯆꯦꯟ ꯑꯁꯤꯒꯤ ꯅꯦꯠꯋꯥꯔꯛꯇ ꯀꯅꯥ ꯀꯅꯥ ꯌꯥꯎꯕꯒꯦ ꯍꯥꯏꯕꯗꯨ ꯃꯁꯛ ꯈꯪꯗꯣꯛꯅꯕ ꯊꯧꯗꯣꯛ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯀꯦꯁ ꯑꯃ ꯂꯧꯈꯠꯇꯨꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯕ ꯍꯧꯈ꯭ꯔꯦ ꯍꯥꯏꯔꯤ ꯊꯋꯥꯏ ꯇꯥꯡꯈꯨꯜ ꯅꯥꯒꯥ ꯈꯨꯜꯗ ꯏꯟꯗꯤꯌꯟ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡ ꯆꯪꯕ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯅ ꯑꯊꯤꯡꯕ ꯊꯝꯂꯦ ꯀꯥꯝꯖꯣꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯊꯋꯥꯏ ꯇꯥꯡꯈꯨꯜ ꯅꯥꯒꯥ ꯈꯨꯜꯗ ꯈꯨꯜ ꯑꯁꯤꯒꯤ ꯚꯤꯂꯦꯖ ꯑꯣꯊꯣꯔꯤꯇꯤ ꯌꯥꯎꯅ ꯈꯨꯟꯖꯥꯁꯤꯡꯅ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡ ꯂꯩꯅ ꯏꯂꯤꯒꯦꯜ ꯀꯨꯀꯤ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡꯅ ꯈꯨꯜ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯑꯥꯏꯟꯅ ꯌꯥꯗꯕ ꯊꯕꯛꯁꯤꯡ ꯇꯧꯕꯗ ꯑꯊꯤꯡꯕ ꯄꯤꯗꯨꯅ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕ ꯊꯧꯑꯣꯡ ꯑꯁꯤꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯂꯗꯨꯅ ꯊꯋꯥꯏ ꯇꯥꯡꯈꯨꯜ ꯅꯥꯒꯥ ꯈꯨꯜꯗ ꯏꯟꯗꯤꯌꯟ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡ ꯆꯪꯕ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯅ ꯑꯊꯤꯡꯕ ꯊꯝꯂꯦ ꯍꯥꯏꯅ ꯚꯤꯂꯦꯖ ꯑꯣꯊꯣꯔꯤꯇꯤꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯈꯨꯜ ꯑꯁꯤꯒꯤ ꯗꯤꯀ꯭ꯂꯥꯔꯦꯁꯟ ꯑꯁꯤ ꯚꯤꯂꯦꯖ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯁꯤꯅ ꯃꯐꯝ ꯑꯗꯨꯗ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯎꯪꯈꯠꯅꯕ ꯂꯩꯔꯛꯈꯤꯕꯗꯒꯤ ꯍꯧꯗꯨꯅ ꯈꯨꯟꯖꯥꯁꯤꯡꯅ ꯁꯥꯟꯇꯤ ꯑꯣꯏꯅ ꯂꯩꯔꯛꯈꯤꯗꯦ ꯍꯥꯏꯕꯗꯨ ꯎꯠꯄꯅꯤ ꯍꯥꯏꯔꯤ ꯗꯤ ꯃꯅꯤꯄꯨꯔ ꯚꯤꯂꯦꯖ ꯑꯣꯊꯣꯔꯤꯇꯤꯁ ꯏꯟ ꯍꯤꯜ ꯑꯦꯔꯤꯌꯥꯁ ꯑꯦꯛ 1956ꯀꯤ ꯃꯇꯨꯡ ꯏꯟꯅ ꯈꯨꯟꯖꯥꯁꯤꯡꯅ ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯃꯁꯥꯒꯤ ꯈꯨꯜ ꯂꯝ ꯑꯃꯁꯨꯡ ꯈꯨꯟꯖꯥꯁꯤꯡꯒꯤ ꯄꯨꯟꯁꯤ ꯉꯥꯛꯆ ꯁꯦꯟꯖꯕꯒꯤ ꯔꯥꯏꯠꯁꯤꯡ ꯄꯤꯔꯤ ꯃꯁꯤꯒꯤ ꯃꯊꯛꯇ ꯃꯐꯝ ꯑꯗꯨꯗ ꯈꯨꯟꯖꯥꯁꯤꯡꯒꯤ ꯄꯨꯟꯁꯤ ꯑꯃꯁꯨꯡ ꯂꯟ ꯊꯨꯝ ꯉꯥꯛꯆꯅꯕ ꯊꯥꯔꯛꯂꯤꯕ ꯏꯟꯗꯤꯌꯟ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯈꯨꯟꯖꯥꯁꯤꯡꯗ ꯇꯣꯉꯥꯟꯕ ꯃꯤꯠꯌꯦꯡ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯕ ꯊꯕꯛ ꯊꯧꯑꯣꯡ ꯆꯠꯊꯗꯨꯅ ꯂꯥꯛꯂꯤ ꯑꯗꯨꯒ ꯏꯂꯤꯒꯦꯜ ꯀꯨꯀꯤ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡꯕꯨ ꯇꯧꯅꯤꯡꯕꯇ ꯇꯧꯍꯟꯗꯨꯅ ꯈꯨꯟꯖꯥꯁꯤꯡꯗ ꯑꯀꯤ ꯑꯈꯪꯁꯤꯡ ꯇꯠꯇꯅ ꯅꯪꯍꯜꯂꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯚꯤꯂꯦꯖ ꯑꯣꯊꯣꯔꯤꯇꯤꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯪ ꯀꯨꯝꯖꯥ 2023ꯗꯒꯤ ꯍꯧꯗꯨꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯝꯄ꯭ꯂꯦꯟ ꯇꯧꯕ ꯂꯩꯈ꯭ꯔꯕꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯕꯛ ꯑꯣꯏꯅ ꯑꯣꯟꯊꯣꯛꯄꯤꯗꯅ ꯂꯩꯔꯤ ꯆꯩꯔꯛ ꯑꯁꯤꯗ ꯈꯨꯟꯖꯥꯁꯤꯡꯅ ꯇꯉꯥꯏ ꯐꯗꯅ ꯃꯈꯣꯏꯒꯤ ꯂꯝ ꯄꯨꯟꯁꯤ ꯉꯥꯛꯆꯅꯕ ꯍꯣꯠꯅꯔꯛꯄ ꯇꯥꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ ꯈꯨꯟꯖꯥꯁꯤꯡꯅ ꯊꯦꯡꯅꯔꯤꯕ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯅꯤꯡꯊꯤꯅ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯈꯨꯜ ꯑꯁꯤꯗ ꯑꯦꯛꯁꯇꯔꯅꯦꯜ ꯐꯣꯔꯁꯁꯤꯡ ꯆꯪꯍꯟꯗꯅꯕ ꯋꯥꯔꯦꯞ ꯂꯧꯈꯤꯕꯒ ꯂꯣꯏꯅꯅ ꯀꯅꯥꯒꯨꯝꯕꯅ ꯋꯥꯔꯦꯞꯁꯤꯒꯤ ꯋꯥꯡꯃꯗ ꯆꯠꯊꯔꯛꯂꯕꯗꯤ ꯃꯗꯨꯗ ꯊꯣꯔꯛꯄ ꯑꯐ ꯐꯠꯇꯒꯤ ꯇꯦꯛꯆꯥꯛ ꯄꯨꯝꯕ ꯒꯚꯔꯟꯃꯦꯟꯠ ꯑꯃꯁꯨꯡ ꯁꯦꯟꯅꯔꯤꯕ ꯑꯦꯖꯦꯟꯁꯤꯁꯤꯡꯅ ꯄꯨꯖꯒꯗꯕꯅꯤ ꯍꯥꯏꯔꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯉꯥꯛꯅꯕ ꯂꯥꯛꯄ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡ ꯎꯕꯗ ꯖꯤꯔꯤꯕꯥꯝꯒꯤ ꯃꯤꯌꯥꯝꯁꯤꯡ ꯉꯛꯅꯈ꯭ꯔꯦ
Numit humnigi khongsatta Chief Minister Yumnam Khemsan ngasi numit yungba adwaida Jiribamda thungkhre amasung district asigi tongan mafam kaya marumda satuna miyamgi awat apasing yengchenba hokre. Chief Minister gi khongsat aduda mahakpu nga senaba yamlaba security force sing lakpu ubada Jiribamgi miyam ngaknakre. Ayuki pung 8 tabadagi BJP Manipur State Unit ki President Sarda amasung MLA Nipan gal loinana Imphaldagi Jiribamgi dama khongsan ki. Chief Minister na Jiribam hek yaubaga ningsing KHULDA laiba district hospital gi piwam yengsan ki. Hospital adugi awatpa mayam adu urubada mahak yamna nungaikide. Doctor Taramathoy laigadabada Doctor ahum khak lairamba. Staff singi quarter kuntra lairaga ama phawba sinaba yaramdaba. Nurse amasung atay medical staff mayam ama watpagi mathakta super specialist doctor ama phawba lairamkide. Mahakna mafam adudu tilamba miyamda wangangladuna hai. Awatpagi awatpa ngakta ngairabanina loinamak atenba matamgi manungda pangthokpa haibadudi khajiktang wana thokani. Aduba awatpa mayam asi sada yangkai phawbadi atuba matamda mahakna loisingani. Doctor singi quarter numit mari mangani gi manungda samjanaba thabak hongani. Transfer posting gi matangda paladuna mahakna hai. Doctor ama transfer tarubada khangna sanaba ama laklaga kakpiyu haibadagi hek kakhibagi thawong asi amuk hana tawdanaba policy ama semlagani. Policy asigi makada Dr. Singbu rotation da thamanga taruk posting mapam amada lehanba amasung pressure amatada transfer kaktanaba thabak pahetkani haiki. Alipur village da Chief Minister na Kanglup khudimaki IDP sing unaduna ingtapa phibam hanjanhanabagi matangda wari sanaki. Kumja 2023 da Kanglup ki irang thokhraba matungda faite thadau maitei amadi marphurup ki lusingba sing puna unaduna wari sanaba handaki asina ahanba oire haina Chief Minister na phongdoki. Loinana numidang waramgi matamda mahakna Jiribamda khundariba community khudimaki lusingba sing unaki. IDP singasu unaduna wari sanaki.